से इचिनाव मैम अखोइना चंगिबा मफम जे येंबिउ कमाइना चंगी कदोम चंगी यावदो यामनादी उटपदी उटनिंगदरे इचिनाव मैम पाव अमा तामिनरसी K.Z.C हाइबदी कुकी जॉब काउंसिल हाइरिबो ऑर्गेनाइजेशन असे मणिपुर स्टेट ता लेइते हाइना स्टेट गवर्नमेंट ना कंफर्म तौखरे अदुदी पावसे तामिनरसी चंगाइबा मरी मरी रिफ्यूजी मैम से अमते येंबिउ Manipur State asida Kuki Job Council K.Z.C kauba organization leity haina state government na confirm taukibaga loinana organization asige haurakam amadi achum aran kupna thidokpa mathau tare haina Directorate of Information and Public Relation DIPR na thadorakpa cherolamana hairi Jinamo jiri bamgi jokrador da kuki militant sing na Central Force ta attack tori haina NIA na report thagat khare video footage ka loinana Drone bombing tawraga kautukta landai hena su NIA na report pikat khrabani haujik namu jiri bamgi jokorador gi report muk nauna muk pikat khare ai adudi pause taminar si chinaw maya Zakurador karong da kuki militant sing na security force da landara khiba amade handuna kapagi thodok mari lainaba video footage amadi thodok aduda phangkhiba machak sing water NIA na puthokiba loinana polam sing adugi matang da expert sing gi warol launaba khangan khre Naga loop sing namuk amuk Chief Minister की खोंगचता कुकी न थिंगबगी मथौ नते हैना नागा लुप सिंह न फोंगदो खरे अदुदी पावसे तामिनर Chief Minister की खोंगचता कुकी न थिंगबगी मथौ नते हैना नागा लुप सिंह न फोंगदो खरे नाकन मरोमदा मो कुकी मिलिटेंट सिंह न फोंग न खुलाई पाइरगा कोचत चतपगी वीडियो कया अमसु सोशल मीडिया दा वायरल तौनरई असुगुंबा कया असे कनाना फाबी दोइनो हाइबगी वहंग कया अमसु लाई अदुदी पावसे तामिनर सि चिनाव मे Militant sing na maning tam na apaba makhal gi khulai pai duna hong na chatpagi video drone footage social media sing na thadong narakle loina na makhoi di phabi punbi na ba laite hai na su phong narakle Chief Minister gi koirengai de leiba Chief Minister gi yum manakta motor bomb ama ngarang numidang phangi hairi adugi pawsu tamina si chinaw me Minister gi yum manakta mortar bomb ama phangle hare koirengai de leiba Chief Minister nong thombam biren gi yum manakta gi mortar bomb ama ngarang ayuk phangba ngamkre hari mafam adugi koibagi miyam na phongdorapagi matungina rocket propel bomb adu ngarang numidang Chief Minister gi yum tamna kablak pada pokhai haudabani hari pokhai haud khunga pai chinaw phaba yaning de haiba video su hana yengtho asi adu loraga mo KANGCHUP ta khunga pai chinaw singda matiang pangba chalubagi video masam ju thamjara ke chinaw mayam pause hana taminara Haujik thokliba issue ase maruina hena maitai furup se atamna na yosan na ba honaragliba akoigi kuki khulai paiba sing ase takhokna ba honariba se maruina kulnga paisili naw sing asinani kulnga paisili naw sing ase leiram jagadi akoina tabaki mafum kaya da sathok tasan tawiba akoina nomagi hingdaba yadaba thabak thoram kaya ama tawiba se kulnga paisili naw sing sigi mateng na tawiba ne haiba se lebak miyam na so he kauk pakum tawi masi kulnga paisili naw ama ngasidi Laikidre, masih makata la pada suatu kari karam orang kata dia harus pigam setambang anda bagi pigam apa dah sudah rapat ni na. Aku ini riba public sensemiam se mikap thok bagi mata mama orang loina na. Aku ini tiada segi istilah asubu litau beriba honorable CM ki side tu so I have a request tu jadi madu di isu asi makata na sangdarak na ba. Aku government ki side lagi honor piganu. Pari mom channel sibo yengbiri ba mayam puno pu ikai khumna jari hoji akhoi lei base KANGCHUP ki mafam ama da akhoi hoji leijari akhoi khunga paibung upa sing da angam mateng matang tang tawjage na lakjabani aduga ibung upa sing na ngasi thawai pamu da gi akhoi myam gi tamakte ne thoklaga maitai amasung leiriba ifrup izati isa singi haina thoklaga ai gi nungsiriba yumda leiba ai gi ima ichina punamak langsiamaga akhoi mayam gi ne na thokla bani hoji tanja asida Kuki illegal immigrants, kuki narco terrorists na maitai micham kaya gi yum kay may thadok piraga ima pikliba angang bhauna lem na thadagi landara ko tanja asida khangba ngamdabadagi nuksirba aigi yum kay lang thado amaga akhoi myam gi tamaktane thoklai beibung upa singse hojik awat pa ngatani hojik intham thani phiron watli sanaba thaknaba watli lam yu iba posang aduki matik watli aduga narak pa yeklak pa sulei ibung upa sing tolop saba natabani na lan torko matamda kuki singna Nungmai kapsal apa matam da nungmai se nong chuba damaina nungmai maruna landar apa matam se ibung ipasang na thabak yaraga akhoi myam gi tamaga tholapani aduga lan se hector apa matam dari kuki na kapaga di akhoi si kanbi dui se akhoi khunga pa ibung upana kanbi gani kadai da leire khunga pa ne akhoi na koi thi aba aduga lan se hek le pa matam da akhoi khunga pa ibung upasing gi awana se kamai leidi kari sari kari thei se khajitang yeng hanjaningi aduna mayam gi mateng support gi asi
अखोई खुरंगा पैबुंग बासिंगी अवाना दा इचिनाव मैम पुनमक सरुक याहंजनिंगी इचिनाव थोइबसे खoi मैम की तमक्तनी अना एक यावरेबा अदुगा अवाट अपा मैम सिगा इबुंग पासिंगना थोकलेबसिगा लानसे हेक होरकपदा मैम मतेंग पांगबिगिबा इबुंग पासिंगी तमक्ता थोकिबा मैम दो हौजिकसु असुम अदुमाइना मैम दगी मतेंग पांगहंजनिंगी अइना ngasi चंगजरेबसिसु अखोइगी अइगी अकाउंट दा इचिनाव सिंगना लुपा 500 ता खंगदे 1000 ता खंगदे मतेंग पांगहनबिरकपा मैम दगी अइनासु मफम चंगहनजरगा मतेंग पांगबा ngमजबनी अदुना मैम दा हाइजगदबदी याम सांगसु ngangjरोय इबुंग पासिंग से अखोइ मैम की तमक थोकलपनी अदुना मैम नसु इबुंग पासिंगबु थाउना हापीबु लेपिगनु अवाट अपादा सरुक खजिखतंग यामिना से बफम से हाइजरगा ngasiगidi matang asiga loisanjarege aduga video siga soira yaukeba kya leragasu ngakpi waina pari mom channel la yengbiriba myam puno ge famda ikok nonjari kanglei pakna yai phare se chino myam apana changi bo fam je yengbiu kamaina changi kadom changi yawda yamna di utpadi ningdare ima lebak kan ba ifur bijati kan ba se khungak pai chinaw khatang aram bai khata ima khatagi mathau nate leiriba ningon masa leiriba nupi akhoi gi so duki matik mathau ne ba se akhoi khandamina se akhoi isa isa gi ithau ne ba se khandamina si khungak pai chinaw sing yamna wari bani tumba sa ba khangdri bani awa ana ek mayam gi marakta nongju nungsa marakta akhoi mayam gi tamakta leli ba se akhoi kawroi si nongmai kapa khara lepaga di lan loira mare khan ba se khana roi si chinaw mayam do akhoi khungak pai chinaw sing ye na mateng pangbireba pukchen chawba ibung yupa oza khari gi ming ai haidok jagada basu wali adu mathang video da haijara age ado chinaw mayam akhoi mayam na pun boina mateng pangchen mina se afam se si haijage LAMKA haina Manipur da leite headquarter ni LAMKA ni haiba mafam ado Manipur government na recognize tawdaba adungma ming thonjan basibu yabro adudi pause tamina rasi LAMKA basisu Manipur da leite haire tamina rasi paw Manipur da headquarter oiba LAMKA ko lam leite asigumba government na recognize tawdaba LAMKA gi maming thonjeliba ase mapalom dagi ain kaina sanglakhiba midop miancha sing asina thawal lakliba problem sing ase yenglaga Union Ministry of Home Affairs na Manipur Nagaland amasok Mizoram state singda protected area permit PAP nauna sanjinkhre nauna Amit Shah gi wafam khandaba chumgani haina lamlai kendra gi MLA K.Z.C Manipur phongdo khore hai adugi pause tamina paw mandara Amit Shah gi wafam khandaba sungani Manipur gi erang si ethnic class ni terrorism amasum illegal immigrant ga mari leinati haina Union Home Minister Amit Shah na national media amagi interview de phongdo ki wafam madu waroishan ma purakna ba oirambe hai adubo khajiktan khandaba sungani haina lamlai kendra gi MLA K.Z.C Manipur na phongdo khre aduga akhoi maitai ningon maitai chanu maitai nupi kharana mitopta yum pan masisu aduki matik thamoida nungaitaba phauri akhoi su isamak su thamoida nungaitaba phauri aduga loinana akhoi arambai gi ikai khumnabada matik charba Robin Mangang na thamai ba pham khara mayam taminasi General Headquarter ki PRO oina thaupu biriba Robin Mangang khoirakpangi page dagi post amani ka thamjagi somda aikoina ishagi chanabi ishagi haurukpham ishagi nat ishagi iramdam kannaba leisabi singna igi pal ngaknaba aroibi thakta wana honari sigumba mithibong men mantadaba waraktaba kuntigi saklon lobi kaya sina aremba tahali government na ILP card asi nan manipuri da mayum panbi yellow ningol oirabasu pahen gadabani Madu natrabadi ILP gi belu leite makhoi mitok on khrabani santidas ki lona lawbi yellow ningol nungthil saibi gi saklon lawrabi amamba kangbuni hairi kodombi asi irai laina khanganu kuki khut khakna te thabak oina su yam pangthokre thabak oina unasi yengo haibo wafam PRO asina makatana fongdokli Singarang BJP Manipur Pradesh ki miyang makhada Kumalampak ta hangdokpor relief camp da nauna poklaba anga ahungi ipan thabagi thoramna phongdokibani mangna makhata na hai Union Home Minister na sayisi gi August kun gohomdu gi parliament mi phamna Manipur thokli birang si illegal amadi drug mafia singna thuan mani hain phongdok lekhrabani parliament da phongdok ki buwa pham hai official oi buwa pham mani maramasina India gi foreigner act ki makhada illegal immigrants sing khandokna ba sapsa ba thorang sing da khotuna lakli Manipur gi issue si center na khangbagi matungina border fencing tawna bagi waro lawduna warep lauduna border fencing tobigi thabuk pekhat libani haikenasu pawus na makatari
Kuki.Z Council kauba loop leity haina government phongdokre Manipur government Kuki.Z Council kauba loop amagi matang da thigalubada Manipur da haiba loop asi leiba thengna de haide group asigi horakpam amasung authenticity wahang hangningai oi Manipur da LAMKA haina kauba district leite adubu masina LAMKA asi headquarters ni haina pale masiguma loop asi external origin oiba legal amasung administrative framework ki wangmada operate tawbra haibagi sauna singnaba lehale yumthangna badagi mitop sangsilakpagi chang wangkhalakpana security ki nungnang ba hingalakpadagi India government ki Ministry of Home Affairs na protected area regime amu hana Manipur Mizoram amasung Nagaland da thamjinkhre amu hana masi chanarappadagi Manipur da lakpa foreigners singi satoka sen kupna yengsili amasung makhoi haujik foreigner protected area ki makhada protected area permit PAP lowa mathau tare haide police na masi kupna yengsili amasung masigumba lana lamjing ba thabaki asengba adu khangdoknaba FIR palagane Manipur miyamna section bio amasung horokpham singna ningai oraba loop singna thadokpa cherol natraga claim dagi section bio haina thamlakle ichinaw mem ngasi gidi video se matang asida loisanjarege video siga soiran yaukhiba kya lere kasong ngakpi waina pari mom channel la yengbiri ba mem puno kem pham dei kok nonjari piri ba phone number sida mem na angam mateng pangbiyo pham je sisu haijage ngasi gidi matang asiga loisanjarage kanglei pak na yai phare ibodo pakhang mane yai phare mathang video da mo unarasi ichinaw mem Kuki.Z Council kauba loop leity haina government phongdokre Manipur government